Lakhipuronline puthokchaba October ki tang 18 leibak pokpa numit ki Khomjinba Pao tabirasi ahanbada maroiba Pao Kendra ki Civil Aviation Mantri na nongthak lambi taruk lamthaduna awang nongpok Bharat ki aerial connectivity pakthok chawthokan khre Apunba naha luptin Bontarapur kasarna Rubru Miss India Elite lising aniga kunmathoi ki mingthol phangkhrabi mutum momita bu taramna okhre Uttar Krishnapur GP ki Naharol Singh TMC da nauna khong thangjilakre COVID-19 ki matungda angang sing ki damak cheksin gada ba haibiramda miyam bu bhap tan bagi thoroma ma jiribam da pangthokre nong kan na chuba amasung chingning khai bagi thodokta Kerala da sikiba mi masing kuntaret sukre amasung Assam da miyoi chani ga marfutrani pan ki masada COVID ki anuba case thengnakre positive oi bagi chang chada 0.3 ahum oiri Haujik mapungoi Pao tabirase Kendra ki Civil Aviation Mantri Sri Jyotiraditya Sindhya na virtual oina nongthak lambi taruk lamthaduna awang nongpok Bharat ki aerial connectivity pakthok chawthok hankre nauna hudokhiba nongthak lambi sing adudi Kolkata Guwahati Aizol Shillong Aizol Guwahati amasung Guwahati Kolkata ni Thauramda wangang laduna Kendra ki Civil Aviation Mantri na Krista Kumja lising aniga taramari ki matamda awang nongpokta supnatagi airport taruk leirami adubu telaba chahi teret ki manung asida haujik airport taramanga da hengatkre hairaduna masina sarkar asina awang nongpok thangba rajya singda maruoiba midieng thamli haiba utle haina phongdoki Apunba naha luptin Apunlup Bontarapur kasarna silangduna Rubru Miss India Elite lising aniga kunmathoi ki mingthol phangkhrabi mutum momita singhabu mahakna pongnafam lamdam Bontarapur da lakpada mahakpu taramna okpagi thormama ngarang pangthokre Chamaga yangkhai taruk number Bontarapur LP School pangthoki bathoromaduda Apunlup ki president oinam Sonot Kumar na mifhammapu aduga mutum momita na chief guest oikhi loinana Bontarapur High School ki retired headmaster Sinam Manjor MDC ki member H Kulamhon TH Manibhadra L Nilmani Laisram Bimola chingba mioi singna saruk yakhi thauramda momita gi maphamda lengyan phi amadi khudol pot tamduna ikai khumna jaki loinana mahaki apokpa mutum manabir amasung apokpi mutum ongbi Ranjita ki maphamda su ikai khumnaba utkhi mahakna mingthol asi phanglakpada khungang asigi miyamna harau nungai ba phongdokna ki haina apunba naha luptin gi general secretary o loyangan ba singhana paudam lagle Trinamool Congress da ming chanbagi thabak leptana chathari Kasar District Trinamool Congress ki General Secretary Dr. Maimom Santi Kumar Singha ki sangai da laktuna Uttar Krishnapur GP ki Naharol Kayamarumna thamoi sengna TMC da join tawkhre hairi Momata Banerjee ki ideology da thajabana maram oiraga Congress thadoktuna TMC da changlakpani haina Munna Chaudhary Ahmad Loskor na chingba member singna phongdokhre hairi makhoina TMC ki phiral pairaduna party sida yaurakpada Dr. Maimom Santi Kumar na taramna okhi Jiribam District ki Lamtai Khuno Community Hall da COVID-19 ki matungda angang singi damak cheksin gada ba hai bahiramda miyam bu bhap tan bagi thoromama United Committee Manipur UCM Manipur Commission for Protection of Child Rights International Peace and Social Advancement IPSA Jiri Development Organization JDO Jiri Ima Maira Paibi Apunmalup Jimpal amadi Jiribam Ima Women Association of Kanglaipak na silangduna pangthokre Thoramasida H. Basulal Singh MPS Additional SP Jiribam Police Station Joy Chandra Konthaujam President United Committee Manipur Atom Asangbi Devi President Jiri Ima Maira Paibi Apunmalup Thangjam Jini Devi President Jiribam Ima Women Association of Kanglaipak N. Sadananda Meitei President Jiri Development Organization JDO Amadi Ibohal Sharma General Secretary International Peace and Social Advancement IPSA Jiribam Branch na Chief Guest President Amadi Guest of Honor oina daista phamki Chief Guest ki warol piraduna H. Basulal Singh MPS na haikibada tungda haujik lairiba angang sing asina mahut singadoribani makhoibu socially mentally amadi intellectually ngakpi senbibagi mathau tai haiki generation lairiba angang sing sina hayeng mahut sinogedoriba ngatani makhoise kamai tawdana akhoi pithribi sida samaj sida haidare akhoi si mentally physically
intellectually or socially chaukhatpasidane aikoigi toman ba prithvi gi oiba India gi oiba Manipur gi oiba aikoigi Indian constitution do oiro adugumba law mayamna angang singse makhoi si free oina samaj sida chaukhatpa afaba tingjan kajing da ba angang sing warang da bigdamakta toman ba ek toman ba ain mayam semduna leibane ba Presidential speech piraduna Joy Chandra Konthojamna haikibada UCM na Jiribam gi lamtai khunauda JDO amadi ipsada sinaduna maira sang ama saragani aduga khunasida leiriba school asida oja leite haibadu director amadi education minister ga tanaraga athuba matamda oja tharaklagani haike loinana district boundary na maram oiraga chayet naduna leiriba si laingakna athuba matamda loisinbinaba appeal tauki hojik leiriba sida aikoi ngasi bagra gi lamdang kuno lamdai kuno gi school ama lei hai riba school sida oja matik chana leitre haibse oja sing na pira ko report aigi khutta yaure hai riba se karai phawada chumyam sung la le du yenga kari gumo oja se walam bu wergadi aikoi sungso soidana education minister amadi director da hairaga oja yaurna na bokona gani haibse ahan ngoktada ngasigi iram da masigi lebiriba imaigel amadi ipa sing amadi isa sing da united committee manipur na thamjari ani subada aikoi mafam asida sida aikoi na lachaba matam da memorandum amakakti memorandum sida yaurumi se karino haibada aikoi maira paibigi sang amakhak united committee manipur na sabiu hai riba sang asisu united committee manipur na sungsoi soidana hai riba JDO amadi ipsa gi khuthangda aikoi mafam asida sagani haibado miyamda ani subu point asiga thamje aduga ahum subu point dadi ai khitang sangna thamjege aikoi united committee manipur da district boundary gi sayen nabase angak phangna campaign le manipur ki hauji lai de December su champu oigara Imphal East ka Kangpu Fiji oigara nataga Jiribam ki Tamenglong district ko oigara masi gi sayen nariba ngangkai gi matang da district boundary gi matang da sayen nariba se masi athu matamda lengang na loisan biu haina united committee manipur na ham mokta appeal dawdeni Thoramasida lamtai khunaugi maira paibi ima singna United Committee Manipur gi president ki maphamda memorandum ama khusinaki nong kanna chuba amadi chingning khaibagi thodokta Kerala da sikiba mi gi masing kuntaret sukre rajya sigi Kottayam Idukki na chingba jila singda mi kanbagi thabak chathari Idukki jila gi Kanjarda gari ama ising na chenthaki bagi thodokta mioi ani siki lanmi police amasung NDRF ki mioi singna mi kanbagi thabak kanna chathari Idukida isingi imai khudong thiba lei gi mathakta chen ki baga loinana ningthau ka ban mita hairiba mafam asida red alert lauthokre Assam da ngarang mioi chani ga marfu 39 gi masada covid positive oiba thengnakre positive oibagi chang chada 0.3 ahum oiri Assam da ngarang mioi taret laichara sina laiki da baga loinana laiki da bagi apun masing lising manga chamapan ga yangkhai taret sukre Manipur gi haksel loising na thokpa pau matungina mioi humputaret ki masada ngarang covid-19 positive oiba thengnakre laichada sina ngarang mioi amata leiki dabagi pau leite aroibada maroiba pau amukhanna Kendra ke Civil Aviation Mantri na nongthak lambi taruk lamthaduna awang nongpok Bharat ki aerial connectivity pakthok chawthokan khre Apun banhal luptin Bontarapur kasarna Rubru Miss India Elite lising aniga kunma thogi mingthol phangkrabi mutum momita bu taramna okre Uttar Krishnapur GP gi Naharol Singh TMC da nauna khong thangjilakre COVID-19 gi matungda angang singgi damak cheksin gadaba habiramda miyam bu bhap tan bagi thoroma ma Jiribam da pangthokre Nong kanna chuba amasung chingning khaibagi thodokta Kerala da sikiba mi masing kuntaret sukre amasung Assam da mioi chani ga marfu 39 gi masada covid ki anuba case thengnakre positive oibagi chang chada 0.3 ahum oiri
Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.